ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄ ꯉꯁꯤ ꯑꯁꯤꯅ ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯒꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯥꯎꯖꯔꯣꯏ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯆꯍꯤ ꯐꯥꯕꯒꯤ ꯋꯤꯁ ꯄꯤꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯃꯨꯛ ꯊꯤꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯔꯦꯝꯕꯤꯅ ꯄꯣꯛꯂꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯁꯥꯔꯦ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯩꯔꯝꯃꯤ꯫ ꯎ ꯁꯨꯕꯒꯤ ꯊꯕꯛꯇ ꯃꯄꯥ ꯃꯆꯥ ꯈꯦꯟꯅꯗꯦ꯫ ꯎꯅ ꯁꯥꯕ ꯄꯣꯠꯂꯝ ꯑꯉꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯍꯥꯞꯄ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯑꯗꯨ ꯈꯪꯅꯕꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯨꯅ ꯇꯧꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯀꯜꯂꯛꯄ ꯈꯣꯏꯁꯥꯎꯅꯕꯅ ꯈꯥꯡꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯔꯝ ꯇꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯂꯩꯃꯔꯦꯝꯕꯤ ꯅꯥꯔꯤꯕ ꯑꯁꯤ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯩꯃꯔꯦꯝꯕꯤ ꯑꯍꯟꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯃꯥꯒꯤ ꯏ ꯑꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯕꯗꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗු ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ, ꯏꯆꯥꯅꯨꯄꯥꯗꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯀꯌꯥ ꯑꯃ ꯐꯪꯂꯛꯈꯤꯕ ꯌꯥꯔꯤ꯫ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯥꯒꯤ ꯏꯅ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯏꯔꯨꯖꯊꯣꯛꯄꯤꯔꯕꯗꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯑꯗꯨꯕꯨ ꯎꯃꯪꯗ ꯄꯨꯔꯒ ꯍꯥꯠꯂꯨꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯍꯥꯠꯄꯁꯤꯡꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯎꯃꯪ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯐꯝ, ꯏꯪꯈꯠꯂꯛꯄꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯐꯤꯚꯝ, ꯆꯝꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯍꯥꯠꯄ ꯑꯅꯤ ꯑꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯏꯇꯥꯎ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯤ ꯍꯥꯏꯅ ꯈꯟꯅꯔꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯏꯕꯨꯡꯉꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯖꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯅꯤꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯍꯨꯏ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯏ ꯑꯗꯨ ꯎꯇꯣꯡ ꯑꯅꯤꯗ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯥꯟꯖꯤꯜꯂꯦ꯫
ꯏ ꯎꯇꯣꯡ ꯑꯅꯤꯗꯨ ꯄꯨꯔꯗꯨꯅ ꯃꯤꯍꯥꯠꯄ ꯑꯅꯤ ꯑꯗꯣ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡꯒꯤ ꯑꯀꯛꯄ ꯃꯉꯛꯇꯒꯤ ꯂꯧꯔꯛꯄ ꯏ ꯁꯥꯔꯒ ꯎꯇꯣꯡ ꯑꯅꯤ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯄ ꯍꯨꯏꯒꯤ ꯏ ꯑꯗꯨꯅ ꯏꯔꯨꯖꯕꯗꯒꯤ ꯅꯥꯁꯤꯟꯅꯔꯝꯕꯤ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯝꯕꯤꯒꯤ ꯑꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯆꯤꯟꯕꯥꯟꯗꯗꯤ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯑꯣꯝꯗꯨꯅ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯃꯤꯍꯥꯠꯄꯁꯤꯡꯅ ꯎꯃꯪꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯅꯕ ꯊꯥꯗꯣꯛꯄꯤꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯃꯪ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤ ꯆꯥꯅꯕ ꯍꯧꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯅꯔꯗꯨꯅ ꯂꯧꯅ ꯂꯩꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯗꯨꯅ ꯃꯄꯥ ꯃꯟꯇ꯭ꯔꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯅ ꯊꯝꯂꯒ ꯃꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯍꯜꯂꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯑꯃꯠꯇ ꯁꯨ ꯅꯣꯝꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ ꯂꯩꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯣꯡꯃ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯨ ꯃꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯃꯄꯣꯞ ꯃꯇꯥꯡ ꯐꯕ, ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ, ꯅꯤꯡꯊꯤ ꯅꯤꯡꯊꯤꯔꯕ ꯎ ꯈꯟ ꯈꯟꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯒꯣꯟꯗ ꯍꯧꯔꯤꯕ ꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯦꯞꯂꯒ "ꯍꯣ ꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯑꯣꯡ ꯃꯇꯧ ꯐꯖꯗꯕ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡꯕ ꯎ ꯑꯃꯅ "ꯍꯥꯎ" ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯑꯩꯒꯤ ꯎꯗꯤ ꯑꯁꯤꯗ ꯂꯩꯔꯦꯗꯅ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯎ ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯦꯡꯅ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯟꯅꯔꯝꯃꯤ, "ꯀꯔꯤ ꯃꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯐꯖꯕ ꯎꯗꯤ ꯌꯥꯟꯒꯦ ꯍꯥꯏꯗ꯭ꯔꯗꯨꯅ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡꯕ ꯎ ꯑꯃ ꯈꯜꯂꯒ ꯌꯥꯜꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯝꯗꯧꯕ ꯃꯤ ꯑꯣꯏꯔꯤꯖꯥꯠꯅꯣ?" ꯃꯌꯨꯝ ꯌꯧꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯎ ꯑꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯌꯥꯝꯅ ꯐꯖꯔꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯁꯥꯔꯦ꯫ ꯎꯄꯨ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯑꯃꯗ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯃꯤꯔꯩꯕꯥꯛꯇ ꯂꯥꯟꯅ ꯄꯨꯕꯤꯅꯕ ꯍꯥꯏꯖꯔꯦ꯫ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕꯅ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯂꯧꯍꯧꯔꯒ ꯎꯒꯤ ꯎꯄꯨ ꯑꯗꯨꯕు ꯂꯂꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯌꯣꯜꯂꯛꯅꯕ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕꯅ ꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯍꯤ ꯍꯣꯟꯊꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯧꯔꯦ꯫ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕꯅ ꯃꯥꯒꯤ ꯌꯥꯎꯔꯛꯄ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯤꯟꯅꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯅ ꯁꯥꯕ ꯑꯉꯛꯄ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯎꯄꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯐꯝ ꯈꯪꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯦ, ꯎꯄꯨ ꯑꯁꯤꯗꯤ ꯃꯤ ꯑꯇꯩꯒꯤ ꯈꯨꯠꯐꯝ ꯅꯠꯇꯦꯅ, ꯃꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯒꯤꯅꯤꯗꯅ꯫ ꯀꯔꯤ ꯂꯩꯕꯥꯛꯇꯒꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯄꯨꯔꯛꯄ ꯎꯄꯨꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯂꯧꯍꯧꯔꯝꯃꯤ꯫ ꯄꯨꯔꯛꯂꯤꯕ ꯎꯄꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯂꯣꯟꯕ ꯑꯗꯨꯅ ꯄꯤꯔꯒ ꯎꯄꯨ ꯃꯆꯥ ꯑꯁꯤ ꯁꯥꯔꯛꯄ ꯈꯨꯠꯍꯩꯕ ꯑꯗꯨꯗ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯒ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯔꯦ꯫ ꯃꯤ ꯑꯇꯩꯅ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯁꯅꯥ ꯈꯥꯉꯦꯜ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯅꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ ꯑꯄꯥꯏꯕꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯆꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯃꯊꯛꯇ ꯍꯟꯅ ꯍꯟꯅ ꯂꯩꯔꯗꯨꯅ ꯄꯥꯏꯔꯝꯃꯤ꯫
Matau adu ubada mi pumnamak angakpa phangna yengnakhre. Phal apaibi tongliba ningthauna mathaktagi asumna lautharakhi. He leibak asigi ningthau tau nahaka aiga khudhaiba tanagani ngasidagi marini subagi nungthil aduda aihakna nangi thangpat asida una saba ngahau ama mathaktagi thadaraklaga iroiduna sanahangani ngahau adubu una saba sanamba amana phaduna chahalu madu ngamdrabadi nahake leibak asi aina khudum challabani chahi khudingi nahakna aingonda loipot kagadabani asumna lauramlaga ningthau adu mareibakta hankhre hairamliba wafam masi tabada leibak adugi ningthau manai masel leibak praja pumnamak yamna wanarami aduk luba wafam adubu kanana pangthokpa ngamgani ningthau aduna bor mantri yengduna asumna hairaklami bor mantri yumthangnaba leibakki ningthau masamakna singnarakliba asi mayoknaba ngamnaba nahakna lौसिंग puthokpa mathau tai khudong thiba asidagi leibak asi kalhodaba tarabadi yeknabana khudum chankragani maram aduna iraiba kannanaba nahakna honagadabani ngamdaba thoklabadi nahakpu angang olhangani ahal oiraba bor mantri adu awabana phumbangnaduna mayumda halaklami magi awaba saktam adu ubada machanupi aduna chingnaraduna hangjaraklami pabung pabung ngasi sana konungdagi maithong baksinna kumbirakliba asibu karigi oirabage bor mantri aduna ningthauna mangonda pirakpa awaba polum adugi warol pumnamak adu machanupida tambadagi machanupina magi nupa ningthau machanupa aduda amuk tamle mapa ningthauna mabu phaba laklabani haibasi ningthau macha adu khangle mahakna hairaklami ibema ikubokta hangatluso aihakna ikuboki thawai soidana kanjagani kari amata wabiruganu hayo hairamba singnaramba numit adugi nungthil aduni thanga pat mapalgi kagup animakta mina chona tinarami ngaihak leiraga yumthangnaba leibakki ningthau adu mitrangi phal ama tongladuna thanga patki mathakta asum pairaga una saba ngahu ama isingda thadarakle ngahu aduna ising mathakta phrang phrang tawduna sanaba haurakpa aduda yengliba mayamsing adu ngakpada thengkhre asumna hainei masidabu aikhoigi ningthauna kari tawba ngamgani asumna hainaringaida ningthau machanupa aduna leirai amadagi kauba khumba una saba sanamba ama langtharaklami sanamba aduna jabong jabong iroiduna chatkhraga una saba ngahu adu ta phakhre kumhai adubu ubada mayam pumnamaksing adu pungpen penakhre asumna mayam pumnamakna launaringai aduda phal apaibi tongduna pairiba mapa ningthau aduna nemtharaktuna machanupa adubu phage haina tawraklami machana yumtadi yahoge haiduna chenbabu sumang yaurakpa matamda phaduna pukhre madugi matungda ugi phal apaibi adu tongduna ningthau macha magi nupigi manakta amuk halakhi mahai haibadi mahai haibatana khangi mahaigi pangalna macha mangkhraba ningthaugi machanupa adubu amuk hanna phangjakhi mathangda amuk mayam punna taminarasi phungawari machil manau thaina mamangaida khul amada machil manau ani khak leirami mayamba ahal adu laiwa tinwa yamna khang haiba maiba amasu oirami manau nupa adusu mayambabu yamna nungsijai mayambagi wa khak hitokte mayamba adu macha pokte manau aduna ikui kuidana luhongduna macha ama pokle adubu mayambana haibagi matung inna manauna pokpada ngairiba angang adubu hingna kharungda haplaga turelgi torbanda phumjillure asum tawna mathang
ani amasu mayambana haibagi matung inna hingna hingna kharungda haplaga phumjinkhre mayambana tawriba asida manaw nupa amadi magi nupi ani adu nungaitrabasu nungaitana karimata haijadana asum khangduna leirakpoire macha ahum mathang mathang phumjin khiduna hat khraba matung nongma manaw nupagi nupi aduna asumna hairami itaina tawriba asi kalaktuna tawribani madi macha pokti aikhoine icha nupa ahum thangna thangnana polakpa asida yengba ngamdraduna hingna hingna phumjinduna hatok hanbani aduna matungdadi angang poi haibase mahak khanganba yadre asi hainaduna mathangi mironbagi tha surakpa matam adudadi matai manaw anidu lona mayum thadoklaga nupi mapamda laikhre asumna matam khara haukraba matungda nongma manaw nupigi macha anikhak phaibok oina pokle haiba si paw taba matamda mayamba maiba aduna chatlaga munduna puraklaga hawai akaba kharaga nung macha amamamga chafuda haptuna turel wangma wangmada amamam phumjinkhre mapuroibana labuktagi halakpa matamda paw adu magi nupina tamlabada manaw nupa adu saumankhibana afafatta karisu khanthadana thangsang ama pairaga mayamba hatkani haiduna chenkhre manaw nupana lakliba matau adu ubada mayamba adu nungsa thire manawbu yenglaga mayambana asumna hairaklammi ibungo saukhinu amukta tapthakho angang phaibok anidu phumjinkhibagi oirabadi ngasi ahing asi torbanda lumduna layo kari kari wa tabage haibado nahak munna taw adugi matungda nayambabu hatlu wa asi taba matamda manaw adu sauba yadaduna ahing athengbada thangsang ama pairaga phumjinkiba angang phaibok aniduna wari saba adu tananaba torbanda lumduna laikhi ahing athengbadani michik miraw khol tadraba matam aduda turel wangma wangmada phumjinkiba phaibok ani aduna amaga amaga kaunaraga asumna wari sanaraklammi makhoina wari saba taba matamda hana phungkhraba angang ahum adusu haugalakuna wari sanaba adu yauki mathang mathang mana pokhibagi maram hainarakpa matamda ahanba phungkhiba aduna asumna hairaklammi aihakti ima ipa oiruba makhoi anisi wahangi khanduna pokhibani aina pungkak chawrakpa matamda haino pambi kaduna haino hekpada taraktuna sibada ahal aniduna kappadu yenge haiduna makhoigi macha oina poklubani adubu tungda tholakadaba hana ubangamba mayamba maiba asina aibu hingna hingna kharungda haptuna phumjinliba asini ngaihak leiraga anisuba phumjinkiba angang aduna asumna hairaklammi aisu pungkak chawrakpa matamda sajen sangak ngamlaklaba matam aduwaida sanma yamna netkhaiduna sibagi tamthiraba misi adu yenglaga kaphange haiduna matai manaw anigi macha oina pokpani adubu mayamba maiba aduna madu khangduna aibu pokpada ngairingai matam aduda kharungda haptuna phumjinbani mathangda ahum suba angang aduna asumna hairaklammi aihaksu khangu thakta siduna makhoibu wahange haiduna macha oina poklubani koina chen chongduna sanaba ngamlaklaba matam aduaida nongma mi leitaba tanja amada kon macha ama pairaduna pukhrida ising sokpa chatpa matamda thongradagi nanthaduna isingda taduna siba misi adu uhanduna aibu pokpa ima ipado makhoi anibu kaptuna leimaida tharo tharo olhange khanduna aisu makhoigi macha oina poklubani adubu mayamba maibana wasi hana khangbadagi aibu hingna hingna kharungda haplaga phumjinkhibani angang ahumna hainarakpa akibagi masak phanglaba wahaising adu taruba matamda ngasai makhai lumduna taramliba maibagi manawlupa adu kimanbadagi masa pumba humangna pumcho chotkhi ngaihak leiraga torban kagup anida tongan tongana phumjinkiba angang phaibok ani aduna
ꯈꯥꯛꯅ ꯈꯥꯡꯅ ꯅꯣꯛꯂꯛꯈꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯁꯨ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯃꯥ ꯏꯄꯥꯕꯨ ꯀꯞꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯄꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯃ ꯏꯃꯥ ꯏꯄꯥꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯔꯥ ꯋꯥꯟꯕꯒꯤ ꯈꯠꯅꯕꯗ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯌꯥꯅꯒꯅꯤ ꯊꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯅꯗꯨꯅ ꯃꯥꯡꯒꯣꯜꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗꯨꯅ ꯇꯥꯕ ꯑꯗꯣ ꯏꯃꯥ ꯏꯄꯥꯕꯨ ꯃꯃꯤꯠ ꯊꯤꯠꯅ ꯌꯦꯡꯍꯟꯒꯦ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯥꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯧꯅꯗꯨꯅ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯍꯥꯟꯅ ꯎꯕ ꯉꯝꯕ ꯃꯌꯥꯝꯕ ꯃꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯈꯔꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃꯗ ꯐꯨꯝꯖꯤꯟꯕꯤꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯅꯣꯡ ꯉꯥꯜꯂꯛꯇꯨꯅ ꯑꯉꯥꯡ ꯃꯉꯥꯒꯤ ꯃꯥꯒꯤ ꯐꯨꯝꯐꯝꯗ ꯍꯟꯖꯤꯟꯅꯈꯤ ꯑꯉꯥꯡ ꯃꯉꯥꯅ ꯁꯥꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯌꯥꯝꯕ ꯍꯥꯠꯀꯦ ꯈꯜꯂꯝꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯪꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯈꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯇꯥꯟꯊꯣꯛꯇꯨꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ ꯑꯄꯪ ꯊꯥꯖꯒꯤ ꯀꯨꯌꯣꯝꯅ ꯌꯣꯝꯂꯕ ꯃꯤꯒꯤ ꯊꯃꯣꯏꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯕ ꯑꯍꯤꯡꯒꯨꯝ ꯃꯝꯗꯨꯅ ꯂꯩ ꯑꯀꯤꯕꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ